Security force ngi mamangda counter blockade tawada thingbinaba leitre lanai miu singda yohangadaba postal service na purakpa potchai singmai thadokkhre urkhul somdal amasung kamjongda leiba miyamda yohangadaba government postal service na purakpa mail delivery van ama lambi thinglamba miu singna national highway 202 gi sengmai kuki village mapada khamlaga tongan tongan be polam sing yawa bag kuntra taret mai thadokkhre urkhul gi postmaster na phungdorokpagi matung ina mail delivery van aduda maru oiba polam sing haplaga post office ahumda yohannaba lambi paring aduda lakpada counter economic blockade chatharamba singna lamkhangda khamlaga bag sing adu mai thadokki baduda urkhul post office ki parcel bag kun humdoi speed post bag ani ordinary mail bag ahum amasung register letter yawa bag ani yauna mail bag punna kuntrani thoi yaukre somdal post office ki oina parcel bag ama speed post bag ani amasung ordinary mail bag ama yauna mail bag mari punna mai thadokkhre kamjong post office ki oina su mail bag ama mai thabada yaukre urkhul district headquarters tagi panglap laptaba mahadeva amasung litan gi marakta leiba sangkai kuki village ta mail bag kuntra taret adu mai thadokki bani haina urkhul gi postmaster na phungdokki post office ki official sing na phungdorokki bagi matung ina mai thadokkraba polam sing adu gi manungda ATM card passport education certificate payroll chana thangna polam amadi imung manungna sizin nagada polam ke amarum yaukre thagdo sig matangda urkhul post office na litan police station da FIR ama file tawduna postal service ta akai ba thogal liba sig mari lenena mapung phaba investigation chathabiyo haikre thagdo adu thokraba matungda urkhul district oina postal service ki thabak tawram matam pumbagi leple mathak thongba authorities singi ayaba fangdrimam kaidi district asida postal service tawkhiroi haina postmaster na phungdorki National Highway 202 da Mahadibam Sunglitan gi marakta leiba kilometer 10 rom sangba lambi paring asida security personnel kaya na ngak senbagi thabak ningthina lakolbasu khudong thiba thogdoksing toina thokpagi matangda khunja sing yaningdaba phungdorkli lambi paring asida chatliba miyo singdagi pochai munba amasung mai thadokpana chingba thong chatharakpada security personnel sing tuminna yengdur lei hainasu pendaba phungdoknarakhi khunja amana phungdorakpagi matung ina counter economic blockade chathriba singna achat awong tawriba singda toina apanba pibagi matangda law enforcement agency amasung leingangna akanba mineng changlaktaba thokhlabati pamdaba thogdok kaya thoklakpa yai National Highway 202 da misam miyamna aki khang yaudana chatok chasen tawba yahanbaga loinana kudong thiba thogandanaba thorang lokhatpiu amasung maru oiba polam sing pusilakpa postal service ta apanba pikiba miyo singi mathakta matik chaba chairak pibiu hainarakli